Musuna manaba paukhum pigani handak Mizo Zirlai Paul kauba Mizoram gi mahiroi lup amana Mizoram University gi makhada PhD tawriba mitai nupi mahiroi Teresa Ningthaujam gi career mangananaba maki PhD program terminate tawnaba thaurang tawrogliba dudang musuna tumina yengduna lairoi Mizoram gi mahiroi lup asina nupi mahiroi asi Manipur da kuki miyam hanaba nongmai maru laibagi fan khomgat pada senai haina maral siduna maki PhD program kaktanaba thaurang tawrakhe masida musuna haining badeng Manipur University gi makhada tongan ba department tang lairik tamliba madi PhD tawriba mizo kuki mahiroi kayaso hakthengna nang haujik thokliba kanglup ki rang asida saruk yaba makuta nongmai paiduna lan yawba kaya ama yawre adugumba mahiroi sing adugi maming matha musugi khutta lei maram asina Mizoram University Authority na Manipur gi mahiroi Teresa gi PhD program adu terminate tawrokpa taragade MU da tamliba kuki mahiroi singi mathakta musuna suhena kanba khongthang laukhanaba thaurang tawduna lei haire